kari numita relief camp da laiba mi lising yang kai humpu nong tegi mamita mapi tari ba mayam se kadangwai hanjal hanji ki se akhoi mayam amat to woi ne ta house da uta resolution low se number 1 number 2 district amaga chatna ba yadri se kari numita chatna ba yagadage adu akhoi mayam pulaga ruling ne opposition ne pulaga mojo akhoi isinau ni kadangwai akhoi gi relief camp da laiba katna law nonganu ta hu mamita mapi tarna aina thajab de crore aduki budget puthokre haibse ada camp da laiba kangu du da itaning ngamdau manda harauram dau manda akhoi ne sakre laibo nangi nasadi kar ahan ma tong tonam nayum da thamam gani do akhoi kar toning de akhoi yum du da kadangoi thindoi no ya ingon du wonthal aseng moin haibse 너희들이 세큐리티는 나 아타먹거니도 세큐리티가 하이제로이 가란버가 하이제로이 싼한엄수 하이제로이 아이기 юм두다 까덩웨이 아코이 юм두다 까덩웨이 틴비도이노이 아두나 honorable speaker 다 아이 콧줄 떠오르가 이 하이제리 아코이 후직수 비즈니스 애드바이저리 커미티싱 학당에 전 야이토 공khai 야이토가네 누밋 막번니 방문도시 누밋 훔니들 로이토니 누밋니 상아수 훔니 상아수 Honorable member Mayamji, both ruling and opposition